Security Force in Lona Thingkhraba Lalhoullup Singgi Cadre Phaba Ngamkhre. Security Force na Lona Thingkhraba Lalhoullup Pripak Red Army ki Cadre ama Phaba Ngamkhre. Haidiba Cadre adu yumpok maning laikai digi laisam sanayan basing allies Thangzingan ba allies Thogjal Jahi Kunsha Homdoini. Mahak Lona Thingkhraba Lalhoullup KCPPWG gi Thabak Sing dasu yawba mioi amani haidi. Nakalamaram dasu Lona Thingkhraba Lalhoullup Pripaki Susinta Kumar Singh Kauba Cadre ama su Phaba Ngamkhre. Mioi adudagi 7.65 mm pistol 0.32 ki pistol ama amadi magazine de yawba maru nipan fagat pangam ki loinana Lona Thingkhraba Lalhoullup KCP MFL ki kadrama su fagat pangam ki miyo adu yum khaibam Ronaldo maitei jahi kunmari ni mahakpu wahang pahong chathaba haukiba March thada Imphal West District government official amagi yumda thokiba nongmai kapsin begi thodokta chenabani khangba ngamkhre